Tungi mirolgi yenglaga apunwa pangal ama sagatuna chepa firep ama lauminaba mathau tare sanayayma ngana ising manungda wangang bangamdabagum miyamgi mihutsinsu hainingba fongdokningba kaya fongdokpa ngamlamdaba yai adubo pal aduning namkhaiduna imalaibakidama fongna lepa matam oire tungi mirolgi yenglaga apunwa pangal ama sagatuna chepa firep ama lauminaba mathau tai haina social activist RK sanayayma fongdorakli wafam asing asi langolda laiba ima thongak lairembigi masai kolda Lona Thinkraba Lalolo United National Liberation Front UNLF Kilan Misangdo Manipur People's Army MP ki Chief of Army Staff ki Thugai Purambata Natuna UNLF ki Vice Chairman su Oiramba Laikhidraba Ayekpa Muangpa LS Tombagi Ningsing Mitam Ama Hangdokpagi Thoramda Mangna Fongdokhibani Ayekpa Muangpa Memorial Trust na Sinduna Pangthokiba Thoram aduda RK Sanayamana Mitam adugi Maikhum Hangdoklaba matungda Mangna Makha Thana Fongdokhibada Peningai amadi pungning laitaningai oidraba Manipur gi phibam asida miyamgi miyut singna miyambu luchingduna apenba chumba maikai da changsin minaba changi asigumlaba phibam asida Meitei furup maselgi marakta umkhanaba thoktuna lingjel manaba pangal ama sagatpa ngamdaba laibak thibani tungi mirolgi yenglaga apunwa pangal ama sagatuna acheppa firef ama lauminaba mathau tai Meitei khak natana lamdam asigi gelo furup khudingmaksu amaga mapal tangduna hingminaba changi masing ngamdrabadi punna lupminaba natana upai leiti haiki Laikhidraba wangpagi matamda palladuna mang hai wangpa si mama laibak ningba thaksi khasi naibali chet phajaba chumba amadi mating laibalu chingba amani mahak laikhidabada khunai asigi chawna mangjaba amani asiguma misak sing asi khunai asida chawna mathau tai mahaki wakhalon tungin naba mathau na laiba naha kaya thorakduna khunai asi chumba maikei da purakpa oiresanu haina fongdokhi Panbayai MP ki Vice Chairman ki Thugai Supura Manarem Thonglai Shom Leirak Tagi Ayekpa Muangpa Inkumja 1975 ki Anganba Saruk Tagi Lalhaulup Asigi Lanmi Ama Oina Khongda Khiba Misakni ing 1997 ta UNLF ki Chief of Army Staff ki Thugai Puduna Laglaba Matung ing 2014 da Pangthokiba Lu Asigi General Assembly Mifamda Mahak pu Lalhaulup Asigi Vice Chairman ki Thodang Phon Khibani Masigi Masagi anaba amana maram oiraga mahakya punsigi aroiba mikup ing 2017 fawa lup asigi Vice Chairman gi Thodang Puram khibani hairi MIC ga wari sanaruna ba kokomi amuko amasung Fox ga punmati mama hayeng Imphal thadoklagani Yamna singthaningai oiba khongthang ama oina kokomi amuko amadi Fox ga punba mioi taraga mapana sabati mamana lakliba tang kontra da Ministry of Home Affairs MIC ga Manipur gi irang asigi matang da wari sanana ba Delhi gi damak hayeng Imphal thadoklagani hairi ngasi Major khulda laiba Manipur Press Club ki tak hall da hiram asiga mari leinana amuko kokomi amadi Fox gi miut sing punna pangthokpa paugi mifam amada kokomi gi convener khrai jama thobuna hai lakliba tang kontra da MIC unana ba wareva sing asi hotel Imphal da lup ahum asina apunba mifam ama pangthoklaba matung da lorokpani ngasi fawbada chahi ani helaba irang asi phagalakpagi mami ngasi fawba tadriba amadi irang asigi waroisin ama purakpagi fibam leitriba maramna lup ahum asigi punna chatuna MIC gi official sing unaduna chamana ba demand sing adu thamluna ba amadi Manipur miyam gi apambagi matungina khongthang asi paikhalakpani mangna hai hayeng New Delhi gi dama Imphal thadokadawri ba apunbagi miyoi taraga mapana sida amuko amadi kokomi gi miyoi taret amasung Fox gi miyoi manga yauri mamang thakta lup sing asina MIC ga unaruba matamda thamkiba demand sing adu handaksu apunbagi oina miyamna pamnariba demand sing adu amatoina thamduna taksin gani loinana miyamna matam kaya gi mamangdagi pamduna lakliba lup sing punsinuna amatoina chaminna ba haiba wafam adu handaki khongthang asida miyamgi apamba dugi manung chana mamang thakta MIC ga unaba aduda thamkiba wafam sing adu amuka hannasu taksin gani haiki mangna hai mamang thakta MIC ga yanaba purakraba wafam sing asi fawa thabakta onthorokpagi mami tadriba asina maram oiduna handak unaba asidadi yariba makai wafam sing thabakta onthokloidaba oirabadi makhata na unabagi kanaba leitre haiba wafam sing chu thamgani madugi matungdadi Manipur miyamgi aifanaba amadi kari firef lawgani haibadu lup ahum asina punsinduna lawgani haibadu lup ahum asina punsinduna warep lawminaragani ngasi pangthokiba paugi mifam aduda saruk yaduna amukogi senior member S Bubon amadi Fox ki president BM Yaimana su khongchat asigi matangda wa Chinese singi pungning sumatkre Manipur University of Culture gi meheroi dona ngairangbam amasung unaduna laimapokpam na China gi Shanghai Theatre Academy da Shanghai Summer School da scholarship fangduna Chinese opera course ta certified tawkraba matung amadi Jarin Moirangthem STA dagi PG tamlakpa Manipur student oiriba makhoi ahumna STA dagi tamluraba matung ngarang Beijing da laiba Indian Embassy gi Swami Vivekananda Auditorium da pangthokiba Indian Cultural Evening program da utkiba leichol hana mingthonba Manipur gi cultural performance sing da angakpa mafauna pungnamakki pungning sumatpa ngamkhrei Embassy of India na sinduna pangthokiba thorum aduda pena isai thaugal jagoi thang leiting
ꯖꯒꯣꯏꯅꯆꯤꯡꯕ ꯎꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ ꯑꯃꯁꯨꯡ ꯁꯦꯡꯍꯥꯏ ꯊꯤꯌꯦꯇꯔ ꯑꯦꯀꯥꯗꯃꯤꯅ ꯃꯈꯥ ꯇꯥꯅ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖ, ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯛꯁꯆꯦꯟꯖ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯆꯠꯃꯤꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯅꯁꯨ MUCꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯗꯥꯛꯇꯔ ꯑꯦꯜ ꯁꯨꯔꯖꯤꯠꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕꯅꯤ, ꯐꯝ ꯃꯤꯍꯧꯕꯒꯤ ꯅꯠꯇꯦ꯫ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕ, ꯍꯤꯡꯁꯥꯇꯅ ꯃꯥꯡ ꯊꯥꯔꯒ ꯃꯩꯇꯩꯁꯤꯡꯗ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯅꯤ, ꯐꯝ ꯃꯤꯍꯧꯕꯒꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯆꯍꯤ 2,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯔꯝꯅ ꯀꯟꯗꯨꯅ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯍꯪꯒꯠꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯕ, ꯌꯦꯡꯁꯤꯟꯕ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯔꯛꯂꯤ꯫ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯉꯥꯛꯄ ꯀꯟꯕꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯊꯦꯡ ꯀꯌꯥꯗ ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯀꯠꯊꯣꯛꯂꯝꯈꯤꯕ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯅ ꯀꯥꯎꯕ ꯌꯥꯔꯣꯏ꯫ 1819 ꯗꯒꯤ 1926 ꯐꯥꯎꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯋꯥ-ꯑꯅꯥ ꯀꯌꯥ ꯅꯪꯈ꯭ꯔꯕꯁꯨ ꯊꯧꯅꯥ ꯐꯔꯕ ꯃꯇꯝꯗꯨꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯑꯋꯥꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯪ 1891 ꯗ ꯊꯣꯛꯈꯤꯕ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯏꯪ ꯀꯨꯝꯖꯥ 1904 ꯗ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯏꯪ ꯀꯨꯝꯖꯥ 1939 ꯗ ꯊꯣꯛꯈꯤꯕ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯑꯗꯨꯁꯨ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡꯅ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯈꯨꯠꯁꯦꯝ ꯃꯤꯆꯥꯛ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯆꯠꯊꯗꯨꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯈꯤꯕ ꯀꯨꯝꯖꯥ 2001ꯒꯤ ꯖꯨꯟ 13 ꯗꯒꯤ 18 ꯐꯥꯎꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ NACN-IM ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯈꯤꯕ ꯄꯤꯁ ꯇꯣꯛꯀꯤ ꯃꯔꯨꯝꯗ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯅꯥ ꯐꯔꯕ ꯂꯝꯗꯝꯁꯤꯒꯤ ꯃꯄꯥꯔꯤ ꯇꯔꯥꯒ ꯅꯤꯄꯥꯟꯅ ꯊꯋꯥꯏ ꯀꯠꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯗꯤ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯆꯠꯊꯔꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯀꯌꯥꯗ ꯊꯧꯅꯥ ꯐꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯈꯤꯕ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯤꯑꯣꯏ 150 ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ, ꯃꯤꯑꯣꯏ 70,000 ꯍꯦꯟꯕꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ 70,000 ꯍꯦꯟꯅ ꯆꯪꯖꯐꯝ ꯂꯧꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯀꯨꯔꯥꯗꯣꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 6 ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ, ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯁꯨ ꯀꯥꯎꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯈ꯭ꯋꯥꯏꯔꯥꯝꯕꯟ ꯀꯩꯊꯦꯜꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯕꯗ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯃꯥꯏꯑꯣꯟ ꯑꯃꯗ ꯆꯪꯁꯤꯟꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ꯫ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯂꯥꯟꯅꯤ, ꯂꯩꯕꯥꯛꯀꯤ ꯐꯝ ꯃꯤꯍꯧꯕꯒꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝ ꯃꯨꯟꯅꯕꯒꯤ ꯏꯍꯧꯗ ꯇꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯆꯠꯊꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝ ꯃꯨꯟꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯒꯤ ꯂꯥꯜꯍꯧ ꯆꯪꯁꯤꯜꯂꯤꯕ ꯂꯥꯂꯣꯟꯂꯨꯞꯁꯤꯡ ꯅꯝꯊꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤꯕ ꯍꯥꯏꯕꯁꯤꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯐꯥꯛꯇꯣꯛꯂꯒ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯖꯥꯂꯤꯉꯝ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯅ ꯂꯥꯟꯗꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤक ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ, ꯀꯩꯊꯦꯜꯐꯝꯕꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯉꯁꯤ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯐꯝꯗꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫